ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇꯔ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯇꯥꯛꯆꯒꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀ꯭ꯔꯣꯝꯁꯤꯗ ꯆꯪꯕꯤꯔꯣ, ꯑꯗꯨꯒ ꯁꯤꯗ ꯁꯔꯆ ꯇꯧꯕꯤꯔꯣ꯫ ꯁꯔꯆꯁꯤꯗ ꯑꯣꯟꯂꯥꯏꯟ ꯔꯦꯖꯤꯁꯇꯔ 2021 ꯁꯤ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯃꯌꯥꯝ, ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯁꯤ ꯅꯝꯃꯣ, ꯑꯗꯨꯒ ꯃꯊꯪꯗ ꯁꯤꯗ ꯅꯦꯛꯁ ꯇꯧꯕꯤꯔꯣ꯫ ꯁꯤꯗ ꯏꯁꯥꯒꯤ ꯐꯣꯇꯣ ꯍꯥꯞꯄꯤꯔꯣ꯫ ꯁꯤꯗꯅ ꯁꯤꯒꯅꯦꯆꯔ ꯕ꯭ꯂꯦꯡ ꯄꯦꯄꯔꯗ ꯏꯔꯒ ꯐꯣꯇꯣ ꯀꯥꯞꯄꯤꯔꯣ꯫ ꯐꯨꯜ ꯅꯦꯝ, ꯗꯦꯠ ꯑꯣꯐ ꯕꯥꯔꯊ, ꯖꯦꯟꯗꯔ, ꯃꯣꯕꯥꯏꯜ ꯅꯝꯕꯔ, ꯏꯃꯦꯜ, ꯀꯟꯇ꯭ꯔꯤ, ꯐꯥꯗꯔ ꯅꯦꯝ, ꯃꯗꯔ ꯅꯦꯝ, ꯄꯦꯔꯦꯟꯁ ꯀꯟꯇꯦꯛ, ꯑꯣꯀꯨꯄꯦꯁꯟ ꯁꯤ ꯂꯣꯏ ꯍꯥꯞꯄꯤꯔꯣ꯫ ꯁꯤ ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯑꯗꯨ ꯁꯤ ꯄ꯭ꯔꯣꯁꯦꯁ ꯃꯦꯜꯂꯛꯑꯅꯤ꯫ ꯐꯣꯟ ꯅꯝꯕꯔ ꯅꯝꯃꯣ, ꯏꯃꯦꯜ ꯅꯝꯃꯣ, OBC ꯅꯝꯃꯣ, OBC ꯑꯣꯏꯒꯅ OBC ꯑꯩꯈꯣꯏ ꯀꯦꯇꯦꯒꯣꯔꯤꯗ ꯅꯝꯕꯤꯔꯣ꯫ ꯐꯥꯗꯔ ꯅꯦꯝ ꯅꯝꯃꯣ, ꯃꯗꯔ ꯅꯦꯝ ꯅꯝꯃꯣ, ꯀꯟꯇꯦꯛ ꯅꯝꯕꯔ ꯅꯝꯕꯤꯔꯣ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯅꯝꯕꯤꯔꯣ, ꯑꯦꯗ꯭ꯔꯦꯁ ꯅꯝꯕꯤꯔꯣ, ꯁ꯭ꯇꯦꯠ ꯅꯝꯕꯤꯔꯣ, ꯗꯤꯁꯇ꯭ꯔꯤꯛ ꯅꯝꯕꯤꯔꯣ, ꯄꯤꯟ ꯅꯝꯕꯔ ꯅꯝꯕꯤꯔꯣ, ꯑꯣꯀꯦ ꯇꯧꯔꯣ꯫ ꯑꯣꯀꯦ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯅꯦꯛꯁ ꯄ꯭ꯔꯣꯁꯦꯁꯤꯡꯗ ꯂꯥꯛꯑꯦ꯫ ꯁꯤꯗ ꯀ꯭ꯂꯥꯁ 10 ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ 11ꯗ ꯀꯥꯔꯛꯄ ꯁ꯭ꯀꯨꯜꯗꯨꯒꯤꯗ ꯅꯝꯕꯤꯔꯣ꯫ ꯃꯊꯪꯗ ꯁꯤꯗ ꯁꯥꯏꯟꯁ ꯇꯝꯃꯒꯅ ꯁꯥꯏꯟꯁ, ꯑꯥꯔꯠꯁ ꯇꯝꯃꯒꯅ ꯑꯥꯔꯠꯁ ꯅꯝꯕꯤꯔꯣ꯫ ꯆꯍꯤ ꯊꯥꯔꯛꯄ ꯆꯍꯤꯗ 2022 ꯅꯝꯕꯤꯔꯣ, ꯇꯤꯛ ꯇꯧꯕꯤꯔꯣ꯫ ꯁꯕꯖꯦꯛ ꯈꯟꯕꯤꯔꯣ, ꯑꯗꯨꯒ ꯁꯕꯖꯦꯛ 3 ꯈꯟꯕꯤꯔꯣ ꯑꯗꯣꯝꯒꯤ, ꯑꯗꯨꯒ ꯑꯥꯎꯠ ꯑꯣꯐ 100ꯇ ꯑꯐꯪꯕ ꯃꯥꯔꯛꯇꯨ ꯅꯝꯕꯤꯔꯣ꯫
ꯏꯁꯥꯅ ꯑꯔꯧ ꯑꯔꯧꯕ ꯁꯕꯖꯦꯛꯇꯅꯤ ꯑꯩꯈꯣꯏ ꯅꯝꯕꯤꯗꯣꯏꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯣ ꯃꯊꯪꯁꯤꯗ ꯁꯤꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯅꯝꯃꯅꯤ, ꯑꯗꯒꯤ ꯑꯣꯟꯂꯥꯏꯟ ꯑꯗꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯦꯞ ꯑꯃ ꯊꯣꯛꯂꯛꯑꯅꯤ, ꯑꯗꯨꯗꯒꯤ ꯀꯟꯐꯥꯔꯝ ꯇꯧꯔꯦꯅ ꯊꯣꯛꯂꯛꯑꯅꯤ, ꯑꯗꯨꯒ ꯏꯃꯦꯖ ꯗꯥꯎꯟꯂꯣꯗ ꯊꯣꯛꯄꯤꯔꯛꯑꯒꯅꯤ꯫ ꯏꯃꯦꯖ ꯗꯥꯎꯟꯂꯣꯗꯇꯣ ꯑꯃꯨꯛ ꯗꯥꯎꯟꯂꯣꯗ ꯇꯧꯍꯧꯕꯤꯌꯣ꯫ ꯑꯗꯨꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣꯝꯗ ꯀꯥꯟꯅꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫